ꯂꯝꯕꯤ ꯅꯨꯡ ꯊꯥꯈꯤꯕꯗꯤ ꯅꯥꯜꯂꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯅꯨꯡꯉꯥꯏꯔꯦꯅ ꯀꯩꯗꯧꯔꯨꯅꯤ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔꯒ ꯅꯦꯠꯋꯥꯛ ꯐꯪꯗ꯭ꯔ ꯅꯦꯠꯋꯥꯛ ꯊꯥꯗ꯭ꯔꯒ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏ ꯅꯦꯠꯋꯥꯛꯀꯤ ꯑꯣꯖꯥ ꯅꯦꯠꯋꯥꯛꯇꯨ ꯊꯥꯔꯗꯤ ꯄꯨꯂꯞ ꯊꯤꯡꯉꯨꯅꯦ ꯍꯥꯏꯕꯗꯤ ꯋꯥꯏ ꯐꯥꯏ ꯊꯥꯕꯤꯔꯤꯕ ꯋꯥꯏ ꯐꯥꯏꯒꯨꯝꯕ ꯑꯗꯒꯤ ꯖꯤꯑꯣ ꯐꯥꯏꯕꯔꯒꯨꯝꯕꯁꯦ ꯁꯤꯁꯨ ꯌꯥꯎꯅ ꯄꯨꯂꯞ ꯊꯤꯡꯕꯤꯔꯣꯅꯦ ꯅꯦꯠꯀꯤ ꯑꯣꯖꯥ ꯑꯗꯨꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯊꯤꯡꯖꯤꯟꯕꯤꯔꯦ ꯑꯗꯨꯒ ꯆꯤꯡꯗꯅ ꯀꯔꯤꯒꯤ ꯅꯦꯠ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯅꯦꯠꯀꯤ ꯑꯣꯖꯥ ꯅꯦꯠ ꯊꯤꯡꯈꯤꯕꯗ ꯌꯨꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯨꯗꯤ ꯐꯪꯉꯝꯃꯦ ꯐꯖꯅ ꯑꯗꯨꯒ ꯉꯁꯤꯒꯤ ꯍꯧꯈꯤꯕ ꯑꯍꯤꯡꯁꯦ ꯁꯤꯗꯒꯤ ꯅꯦꯠꯁꯤ ꯌꯥꯈꯤꯗ꯭ꯔꯦꯕ ꯑꯗꯒꯤ ꯇꯋꯥꯔꯁꯨ ꯄꯣꯏꯟ ꯑꯝꯇ ꯅꯦꯠꯋꯥꯛꯁꯤꯁꯨ ꯐꯪꯈꯤꯗ꯭ꯔꯦꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯦꯠꯋꯥꯛ ꯊꯤꯕ ꯆꯠꯂꯤꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯁꯤꯗ ꯃꯐꯝ ꯑꯃ ꯐꯪꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯆꯠꯂꯤꯅꯦꯕ ꯅꯦꯠꯀꯤ ꯑꯣꯖꯥꯅ ꯃꯔꯝ ꯆꯥꯅ ꯊꯤꯡꯕꯤꯔꯣ ꯇꯝꯄꯥꯛꯀꯤꯁꯨ ꯌꯥꯎꯅ ꯆꯤꯡꯒꯤ ꯊꯥꯔꯤꯗꯨꯁꯨ ꯄꯨꯂꯞ ꯊꯤꯡꯕꯤꯔꯣ ꯇꯝꯄꯥꯛꯇ ꯋꯥꯍꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯒ ꯄꯨꯂꯞ ꯊꯤꯡꯒꯦ ꯍꯥꯏꯔꯒꯅ ꯋꯥꯏ ꯐꯥꯏꯗꯨ ꯊꯤꯡꯕꯤꯔꯣ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯗꯨ ꯑꯗꯥ ꯑꯃ ꯂꯣꯏꯅ ꯊꯤꯡꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯂꯞꯅ ꯋꯥꯃꯤꯟꯅꯔꯁꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯇꯝꯄꯥꯛ ꯈꯛꯇ ꯊꯤꯡꯕꯗꯨꯗꯤ ꯇꯧꯕꯤꯔꯅꯨ ꯅꯦꯠꯀꯤ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯅꯦꯠ ꯊꯤꯡꯉꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯗꯤ ꯋꯥꯏ ꯐꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯌꯥꯎꯔꯤ ꯑꯗꯨ ꯖꯤꯑꯣ ꯐꯥꯏꯕꯔ ꯄꯥꯏꯕ ꯌꯥꯎꯔꯤ ꯁꯤꯁꯤꯡꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯦꯕ ꯅꯦꯠ ꯊꯤꯡꯉꯒꯁꯨ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯝꯅ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯣ ꯑꯗꯨ ꯆꯠꯂꯤꯕ ꯚ꯭ꯌꯨꯗꯣ ꯑꯗꯨꯝ ꯅꯦꯠ ꯊꯤꯡꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯆꯦꯅꯦꯜ ꯑꯃꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯗ ꯁꯝꯅ 20K ꯍꯥꯏꯔꯁꯦ ꯍꯥꯟꯅ ꯊꯥꯒꯠꯀꯦ ꯅꯦꯠ ꯊꯤꯡꯗ꯭ꯔꯤꯉꯩ 20Kꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯅꯦꯠ ꯊꯤꯡꯈ꯭ꯔꯒꯁꯨ 20Kꯇꯣ ꯑꯗꯨꯝ ꯐꯪꯒꯅꯦꯕ ꯐꯪꯉꯤꯗꯨ ꯀꯩꯒꯤꯅꯣ ꯋꯥꯏ ꯐꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯏꯅꯕ ꯌꯥꯎꯔꯤꯑꯕ ꯑꯗꯒꯤ ꯖꯤꯑꯣ ꯐꯥꯏꯕꯔ ꯃꯌꯥꯝ ꯄꯥꯏꯅꯕ ꯌꯥꯎꯔꯤꯑꯕ ꯑꯗꯩ ꯆꯤꯡꯒꯤ ꯖꯒꯥꯗ ꯅꯦꯠ ꯊꯤꯡꯗꯕꯅꯤꯅ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯤꯡꯕꯩ ꯊꯤꯡꯕ ꯄꯨꯂꯞ ꯊꯤꯡꯕꯤꯔꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯅꯦꯠ ꯊꯤꯡꯕ ꯅꯦꯠ ꯊꯤꯕ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯅꯦꯠ ꯄꯥꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯊꯤꯡꯕ ꯄꯨꯂꯞ ꯊꯤꯡꯕꯤꯔꯣ ꯊꯤꯡꯉꯣꯏ ꯍꯥꯏꯔꯒꯅ ꯆꯤꯡꯒꯤꯁꯨ ꯊꯤꯡꯉꯣꯏ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤꯁꯨ ꯄꯨꯂꯞ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯁꯣꯂꯨꯁꯟ ꯀꯔꯤꯝꯇ ꯅꯦꯠꯅ ꯀꯔꯤꯝ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯁꯤ ꯊꯤꯡꯖꯤꯜꯂꯒ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯐꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯄꯥꯏꯅꯔꯤꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯠꯁꯤ ꯍꯥꯡꯗꯣꯛꯄꯤꯌꯨ ꯇꯋꯥꯔ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯇꯋꯥꯔ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯧꯖꯤꯛ ꯃꯩ ꯊꯥꯕ ꯍꯧꯅꯔꯛꯑꯕꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯖꯤꯔꯤꯒꯤꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯋꯥꯔ 2 ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄꯁꯨ ꯊꯥꯕꯒꯤ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯊꯦꯡꯅꯔꯤꯗꯨꯅꯤ ꯃꯌꯥꯝꯅꯀꯣ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯅꯦꯠ ꯁꯦꯟꯅꯕꯤꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯣꯌꯥꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯦꯠꯁꯦ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯏꯁꯇꯨꯗꯦꯟꯁꯤꯡꯗ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯑꯗꯒꯤ ꯆꯦ ꯆꯥꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯅꯦꯠꯇ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯔꯤꯕꯅꯤ ꯑꯣꯟꯂꯥꯏꯟꯒꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯠꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯍꯟꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯒꯦ ꯅꯦꯠ ꯊꯤꯒꯦ ꯍꯧꯖꯤꯛ ꯅꯦꯠ ꯊꯤꯕ ꯆꯠꯂꯤꯃꯦ ꯍꯥꯏꯕꯗꯤ ꯆꯤꯡꯒꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯝꯇꯒ ꯍꯥꯏꯖꯧꯒꯦ ꯅꯦꯠ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯆꯠꯂꯒ ꯊꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯣꯖꯥꯁꯤꯡꯅ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯤꯀꯣ ꯑꯋꯥꯕ ꯄꯤꯕꯒꯤ ꯗꯥꯏꯇ ꯅꯈꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯍꯌꯦꯡ ꯑꯁꯣꯏꯕ ꯊꯣꯛꯄ ꯃꯇꯝꯗ ꯗꯥꯏꯇꯁꯤ ꯅꯈꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ
ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯦꯠ ꯊꯤꯕꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯤꯗ ꯐꯪꯉꯦ ꯃꯇꯦꯛ ꯑꯃꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯠꯇꯣ ꯌꯥꯈꯤꯗ꯭ರೆ ꯑꯗ ꯃꯐꯝ ꯑꯃꯁꯤꯗ ꯐꯪꯉꯦ ꯍꯥꯏꯔꯦ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯀꯦ ꯑꯩ ꯁꯝꯁꯦ ꯑꯩ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯃꯦ ꯑꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ ꯑꯩ ꯁꯝ ꯀꯛꯑꯔꯣꯏ ꯀꯣꯏ ꯀꯛꯑꯔꯣꯏ ꯇꯥꯔꯒꯦꯠꯇꯨ ꯌꯧꯔꯀꯥꯟꯗ ꯀꯛꯑꯗꯕꯅꯤ 70 ꯌꯧꯗ꯭ꯔꯤꯐꯥꯎ ꯁꯨꯀꯛ ꯀꯛꯑꯣꯏ 70 ꯌꯧꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯁꯝ ꯄꯨꯔꯥ ꯇꯦꯡꯅ ꯀꯛꯀꯅꯦꯕ ꯅꯦꯠ ꯊꯤꯔꯤꯃꯤ ꯍꯜꯂꯣ ꯃꯌꯥꯝ ꯅꯦꯠ ꯊꯤꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯦꯔꯥ ꯆꯤꯡꯒꯤ ꯃꯊꯛꯅꯤ ꯅꯦꯠ ꯊꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯏ ꯐꯥꯏ ꯁꯝꯕ ꯍꯥꯏꯁꯤꯗꯤ ꯄꯩꯁꯥ ꯑꯗꯨꯝ ꯇꯤꯡꯉꯦ ꯑꯗꯨꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯊꯤꯔꯒꯦ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯄꯅꯥ ꯆꯦꯅꯦꯜꯒꯤꯗꯃꯛꯇꯀꯣ VPNꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛ ꯇꯧꯔꯨꯒꯦ ꯑꯁꯤꯗ ꯐꯪꯉꯤ ꯐꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯅꯦꯠ ꯐꯪꯉꯗꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛ ꯑꯗꯨꯝ ꯌꯥꯔꯅꯤꯗ ꯑꯗꯨꯅꯦ ꯇꯧꯈꯥꯏꯔꯒꯦ ꯑꯄꯅꯥ ꯆꯦꯅꯦꯜ ꯂꯥꯏꯠ ꯑꯩꯗꯣ ꯕꯤꯔꯦꯟꯅ ꯅꯦꯠ ꯐꯅꯌꯥꯝ ꯊꯤꯡꯉꯁꯨ ꯑꯗꯨꯝ ꯐꯪꯒꯗꯕ ꯂꯩꯔꯦ ꯑꯄꯅꯥ ꯁꯝꯃꯒ ꯀꯔꯥꯏꯗꯅꯣ ꯆꯦꯟꯈꯠꯈ꯭ꯔꯤꯁꯤꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯄꯨꯔꯥ ꯁꯝꯅꯥ ꯁꯥꯕꯤ ꯐꯤꯕꯝꯅꯤ ꯑꯗꯨꯝ ꯌꯥꯏꯌꯦ ꯃꯐꯝꯁꯤ ꯐꯖꯗ꯭ꯔꯥ ꯑꯁꯤ ꯂꯩꯔꯛꯇ ꯎꯆꯥꯟ ꯃꯆꯥꯗꯤ ꯍꯩꯃꯥꯡ ꯏꯪꯒꯦ ꯍꯩꯃꯥꯡ ꯏꯪꯒꯦ ꯏꯪꯒꯦ ꯍꯩꯃꯥꯡ ꯏꯪꯒꯦ ꯍꯩꯃꯥꯡ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯩ ꯁꯤꯜꯂꯤ 우산 맞다 안 되면 돼. 누피 우라간 maganayo! No, no, no. Mayam nupi uра간 masih koi tare. Ay nupi uра간 masih ay katani. Oh, what? Native na suware hujik. Guys. Ay, si Ucan mo si di karagal. Nong manghihe ngasi numit si di. Lai ra da me nang em ngasi. Ay lebi aro exam em ni. Lai da me pang me jam me thuk ra me. Asa sida phangam me mung tat ki ban na. Nung da fazakra koi brother Yo da ko di yo. Yo da Zevi ni. Zevi ka mai thong ai phet man na bani. Raz. Nupi ub iyamba karigumba amta haijage net thingbana larik tamduna laiba satra ekhoida khudong chaba kaya mayoknari online translation tauba yadabana college fee thiba paisa lauthokpa yate